Uchek lang Thakpa Singgi Mathakta Forest Department na drive Chathakhre Uchek fanaba thaklamba lang kun Thakkhre lamlaki Uchek sing fanaba lang Thakpa Singgi Mathakta Forest Department na drive chathaduna lakpagi sarukama oina ngasi Thoubal Forest Division gi DFO Dr. Leisangthem GCL gi mityeng makhada Thoubal Range ki staff singna drive chathaba haukibaga loinana Uchek fanaba thaklamba lang kun lom Thakkhre langda thuramba Uchek anisu fazana loktoktuna thadokre Pawasin hai Thoubal Range ki Range Officer Dinesh Chandra Salam ge lamjing makhada ngasi nungtil range asigi manungda lairiba Yairipok Beat Office Hairok Beat Office amadi Mayai Kaithel Beat Office ki masing yamlaba staff sing yauna Sangayumfam Samarama madi tentagi tongan local singda drive sathaki drive aduda Uchek fanaba thaklamba lang kunlom lokhatki lang aduda thuramba Uchek anisu fazana loktoklaba matungda thadokhi Ngasi Chathakhre drive aduga mari leinana Yairipok Beat Office ki Beat Officer KH Herozit na haikibada hauzik ningthamthagi matam yausilakpaga loinana miramdagi pairakpa lamlaki Uchek sing chaktaba lakpagi matam su yaurakle maramaduna kanagumba singna range asigi manung chana lairiba pat singda amadi lobuk singda lang thaktuna Uchek sing fabiganu haiki Makhata nasu drive Chathakhigani hairaduna Uchek fanaba lang thaklamba thengnarabadi logi matungina action lokhatkani hairaduna Uchek faba hatpa sing Wildlife Act 1972 gi makhada chairak fangba yai maramaduna Uchek hatpiganu lang thakpiganu hainasu miyamda appeal tawki